Hai ma'am, ngasi joy video nó có phụ nữ các sere do ngasi cái video si ma'am thong có thác quên ula cái có ma'am ngasi se có gì si cái chicken si thong giờ cái có si mà thong cái hành động cái tại vậy thì út rồi hay là sang cái này nó bu cái đó tao được có út được có do pan irumba magani ko si pala magpupulo re adagi sida salaki maseme ko adagi sa kambalo dire ko na ado sigi chicken thong bo jere na mayam do ula ge ko adagi irumba ge timing do ado mayam do mo ula age sna su salaki timing do ula age ko ado mayam thau he rage thau ko ji ji ado ko yam bo ni ko sigi nung di khang ha rage sigi thong me ko sin ha ji nung de ne ko ado thau này đấy em mấy thau nó rất là xì lớn xì mà tham mà được cái bia xì này có à đây những cái tham mà được cái này có chắc chắn được cái xin cho nó đúng này có thôi thau phải đấy em rất là cái mấy cái tin hôm mùng để có tin hôm mùng rồi nó thì cho nên được gì rồi nó không được gì cái không mùng rồi thì tôi không chua rồi đâu thì nó cho mình được một cái tình không được xin đó dẫn là thầy số mà làm số mà chân trước cái chân gì cũng ini dirasakan berat juga mà để có mẹ không muốn để thì sao cái gì là để có một không gian ini 막 세워서 하는 아빠가 뭐 주문을 힘들어가지고 되게 너무 힘들었어. 되게 맛이 어렵는데 맛이 이게 괜히 수분해질 것 같은데
ꯇꯧꯕ ꯌꯥꯝ ꯄꯨꯂꯞ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯁꯦ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝ ꯌꯥꯝꯃꯦꯀꯣ ꯌꯥꯝꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯥꯛꯀꯧꯕꯅꯦꯕ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯀꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯊꯣꯡꯉꯒ ꯄꯤꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯂꯦꯝꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯊꯣꯡꯖꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯁꯦꯝꯃꯒꯅꯦꯀꯣ ꯁꯣꯝꯗ ꯏꯔꯣꯟꯕ ꯈꯔ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯏꯔꯣꯟꯕꯗꯣ ꯂꯣꯟꯖꯔꯒꯦꯕꯀꯣ ꯁꯤ ꯎꯃꯣꯔꯣꯛꯁꯦ ꯁꯤꯁꯤꯃ ꯊꯥꯛꯑꯒꯦꯕꯀꯣ ꯀꯣꯟꯅꯒꯗꯕ ꯊꯨꯝ ꯍꯥꯞꯆꯔꯒꯦ ꯉꯥꯔꯤꯒ ꯉꯥꯔꯤꯒꯤ ꯉꯥꯗ ꯍꯥꯞꯄꯤꯕꯀꯣ ꯑꯩꯅ ꯉꯁꯥꯏ ꯂꯣꯏ ꯄꯦꯠꯅꯦꯕ ꯄꯦꯠꯅꯦꯁꯤꯅ ꯃꯔꯨꯗꯣ ꯐꯖꯅ ꯂꯧꯊꯣꯛꯈꯤꯕꯒꯤꯅꯦꯕꯀꯣ ꯉꯥꯁꯦ ꯑꯅꯤ ꯍꯥꯞꯄꯤꯕꯀꯣ ꯁꯤꯁꯦ ꯉꯥꯔꯤꯒ ꯉꯥꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯉꯥꯔꯤꯁꯨ ꯃꯔꯨ ꯌꯥꯎꯗꯕꯒꯤꯀꯣ ꯑꯗꯣ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨ ꯀꯩꯅꯣ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯄꯨꯂꯞ ꯍꯥꯞꯆꯜꯂꯦ ꯇꯧꯔꯒꯦꯕꯀꯣ ꯑꯗꯨ ꯂꯩꯕꯒꯤ ꯍꯧꯖꯤꯛ ꯍꯧꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯂꯣꯏꯔꯕꯅꯤꯅꯀꯣ ꯄꯥꯝ ꯏꯔꯣꯟꯕꯁꯦ ꯃꯊꯛꯇ ꯃꯊꯛꯇ ꯊꯝꯐꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯃꯈꯥꯗ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯋꯥꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯔꯣꯟꯕꯁꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯄꯥꯟꯁꯦ ꯀꯩꯅꯣ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯥꯡꯕꯤꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯇꯧꯗꯦ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯨ ꯍꯥꯎꯗꯧꯗꯤ ꯃꯥꯟꯗꯦꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯣꯔꯦꯟ ꯆꯥꯔꯀꯥꯟꯗ ꯈꯪꯒꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯐꯗꯤꯒꯣꯝꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯤꯜꯍꯧꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯁꯤꯁꯦ ꯀꯩꯅꯣꯁꯨ ꯌꯥꯎꯕꯅꯦꯀꯣ ꯄꯥꯟ ꯏꯔꯣꯟꯕꯗꯤ ꯀꯩꯅꯣꯅꯁꯨ ꯆꯥꯅꯩꯗꯅꯀꯣ ꯃꯌꯥꯡꯇꯣꯟ ꯃꯌꯥꯡꯇꯣꯟ ꯌꯥꯎꯕꯅꯦꯕꯀꯣ ꯃꯌꯥꯡꯇꯣꯟꯁꯨ ꯍꯥꯞꯆꯔꯦ ꯑꯗꯨ ꯅꯣꯛꯈꯥꯏꯔꯒꯦꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯈꯪꯗꯦꯅꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯒ ꯁꯨꯝ ꯂꯣꯟꯕꯅꯤꯅꯀꯣ ꯑꯗꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯔꯒ ꯈꯪꯅꯤꯡꯗꯣ ꯂꯣꯏꯔꯦꯀꯣ ꯏꯔꯣꯟꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯗꯣ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦꯀꯣ ꯃꯍꯤꯗꯤ ꯌꯥꯝ ꯊꯣꯛꯏꯀꯣ ꯃꯍꯤꯁꯦ ꯉꯥꯛꯇꯪ ꯀꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯤꯠꯂꯒ ꯍꯥꯞꯄ ꯌꯥꯔꯛꯀꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯁꯤ ꯌꯥꯗꯧ ꯃꯥꯜꯂꯦꯀꯣ ꯃꯆꯨ ꯐꯖꯔꯦꯀꯣ ꯑꯗꯒꯤ ꯃꯍꯤꯁꯨ ꯀꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯊꯥꯎꯗꯣ ꯑꯗꯨꯗ ꯉꯥꯏꯔꯦꯗꯅꯀꯣ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯂꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯅꯤꯡꯉꯒꯁꯨꯀꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯥꯞꯄ ꯌꯥꯔꯦꯕꯀꯣ ꯌꯥꯝ ꯉꯟꯅ ꯑꯂꯨꯁꯦ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯊꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯂꯨꯁꯦ ꯃꯄꯨꯝ ꯃꯄꯨꯝ ꯌꯥꯎꯕꯅ ꯍꯦꯟꯕꯅꯦꯕ ꯁꯤꯁꯤꯅ ꯑꯂꯨꯁꯤꯅ ꯃꯐꯣꯟ ꯇꯥꯈ꯭ꯔꯒꯗꯤ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ
ꯍꯥꯞꯆꯟꯖꯔꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯞꯄꯒ ꯌꯥꯔꯅꯤ ꯑꯗꯨ ꯁꯤ ꯍꯥꯞꯆꯟꯖꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅꯦ ꯃꯣꯔꯣꯛ ꯈꯔ ꯇꯛꯆꯔꯦꯀꯣ ꯑꯩ ꯃꯣꯔꯣꯛꯁꯦ ꯁꯤꯗ ꯃꯣꯔꯣꯛ ꯈꯔ ꯇꯛꯆꯔꯦ ꯌꯥꯝ ꯁꯥꯗꯕꯤꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯒꯦꯕ ꯊꯣꯡꯒꯦꯕꯀꯣ ꯑꯉꯥꯡꯈꯩꯗꯤ ꯁꯨꯝ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯁꯥꯃꯨꯛꯇꯪ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯣꯔꯣꯛꯇ ꯆꯪꯅꯉꯥꯏꯒꯤ ꯈꯤꯇꯪ ꯁꯤꯗꯪ ꯍꯥꯞꯄꯒꯦꯕꯀꯣ ꯑꯗꯨꯒ ꯊꯨꯝ ꯀꯣꯟꯅꯒꯗꯕ ꯊꯨꯝꯗꯣ ꯍꯥꯞꯄꯒꯦꯕ ꯑꯅꯤꯁꯤꯅ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯀꯣꯟꯅꯒꯗꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯏꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯥꯛꯑꯒꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕꯀꯣ ꯁꯤꯗ ꯃꯆꯨ ꯈꯔ ꯑꯃꯒ ꯍꯥꯞꯄꯒꯦꯕꯀꯣ ꯃꯆꯨ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯏꯁꯤꯡ ꯍꯥꯞꯄꯒꯦꯕꯀꯣ ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯤꯠꯂꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ 이게 아사바니까 뭐야 많이 하고 있어. 집에 하거든요. 너무 많이. 그러면 사과는 뜨는 거 크게 좀 빠르게 볶아도 지가 해주려고 보면. 아주리 하기 하오라니까. 인상 통보다 하오로가 하오도가 지금 이게 인보다 좀 강동남 버려 봐. 또 하오도 말래. 짝사는 게들어는 바깥이는 이제 시기 마추가 가지고 믹서로가 많이 하이든도 시시나 땅 서골라가네 거기 시저 감질하고 있다 인도 아주 이제 거기 무슨 하빠 야라는 거 그래서 뭐 콩콩들어가 막상 여기 시간 뭐 제가 싸나고 싶을 때가 한 제가 싸나고 할 때가 이거 지금 한 좀 들어가서 그것도 좀 거기 아주 한 번에 보고 아주 이 사람의 양통어도 심어서 하고 보내고 막 공기 내켜서 bomba가 꼭 거기 ꯃꯌꯥꯝ ꯑꯩ ꯁꯤꯗ ꯑꯃꯨꯛ ꯁꯂꯥꯛ ꯁꯦꯝꯃꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯂꯥꯛꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯇꯨ 모록 띠고도 아주 그럼 예뻐 아주 싱 그라마 씻다가 탐절해보고 시래시다 시시만 레이저네 아저기 시래시다 까노래 피아스 레이고 피아스 하나 합설러게 kunna 좀 빠르시다 빠르게 피아스 합해고 아저기 시다 거기 고비 풀고비죠 아까 고비도 아주 합해고 시 아저기 시를 탑비 내려고 아저기 시를 달라 내려고 저를 가져를 내려고 mayam sih jadi ina macam sih kang pergi macam kang hal ada tambah ni bapak sudah tidak dah habis dah lagi ada sini dah pergi asli tahu dah ada sekarang habis lagi bapak sudah tidak jadi mana bapak 좀 고나가고 좀 전절에 지금 그게 사바 못하면 살짝 잡아서 일단 양쪽 갖고는 그냥 아무튼 살짝이 좀 잡이고 거든 시기다 바담도 나오르가 소르가 3번에 해봐 아데 그 마디 장도 고나나도 하퍼로 팔아 좀 짠 하퍼라고 아도가 제일 거기 누구도 사촌 전도니까 그렇다면
믹스 ꯇꯧꯔꯅꯦꯕꯀꯣ ꯑꯗꯣ ꯈꯨꯠꯅꯒ ꯄꯤꯔꯤ ꯅꯣꯏꯕꯗꯤ ꯌꯥꯗꯦꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯔꯔꯒ ꯄꯠꯊꯈ꯭ꯔꯒꯗꯤ ꯍꯥꯎꯔꯣꯏꯕ ꯀꯕꯨꯛ ꯈꯇꯪ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯆꯪꯅꯕ ꯈꯇꯪ ꯇꯧꯒꯗꯣꯏꯅꯦꯕ ꯃꯌꯥꯝ ꯁꯤ ꯌꯥꯔꯅꯤꯀꯣ ꯑꯩꯁꯦ ꯁꯤ ꯌꯥꯔꯅꯤ ꯑꯗꯣ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯁꯂꯥꯛ ꯂꯣꯏꯔꯦ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯥ ꯊꯣꯡꯕꯗ ꯉꯥꯏꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯣ ꯈꯤꯇꯪ ꯌꯦꯡꯒꯦ ꯁꯤ ꯁꯥ ꯊꯣꯡꯕꯁꯦ 시즈ꯅ ꯃꯨꯜꯂꯛꯄ ꯇꯥꯏꯃꯤꯡꯗ ꯉꯁꯥꯏꯒꯤ ꯑꯂꯨ ꯍꯥꯞꯄꯗ ꯁꯤ ꯆꯤꯡꯉꯒ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯁꯤ ꯑꯗꯨꯝ ꯀꯥꯔꯔꯣꯏꯗꯧꯕꯅꯦꯕꯀꯣ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯍꯤ ꯍꯥꯞꯆꯜꯂꯒꯅꯦ मही हापा यारनी मैम ऐसे इंसान लोरे को अदो सी लोरे सोना कंदा सी मोरोक थाएबको अदगी सोना कलोमदा मोरोक थाक्तबा अंगांगी खाइदोएबको अदो सोना कंदना हजि कन्ना सौगिदो सी मुथलनी मैम लोरेबको अदो वीडियो से सिगी हे वीडियो से मतम से सुम लोइसनजरकेबको कोगी थोंबसु लोइ लोरेबको अदगी ngasi pungsu thiengi adagi misu कोगी अइना चाक पिजाबनेबको चाक पिजाबने कोगी सिदा लेमिनाबनेबो मै सखी दोरेबको सखी दोबदुगी चाक पिजाबा दना pungsu thiengabनेना yang punya video sih sangat nambah dari yang berbeda kadur apa kau tuh shortcut cuma namanya itu maya mana kau tinggal video kali ini sih jadi subscribe tuh video mu maya masih jangan tuh masih gini orang saya cuma sendiri maya bye bye